ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯃꯨꯛꯅꯕ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯃꯔꯤ ꯐꯥꯖꯤꯜꯂꯒ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯔꯨꯝꯗ ꯅꯨꯡꯗ ꯄꯨꯁꯜꯂꯒ ꯐꯨꯕ ꯆꯩꯕ ꯀꯌꯥ ꯑꯃꯁꯨ ꯉꯔꯥꯡꯁꯦ ꯊꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯏꯚꯟ ꯃꯅꯥꯗ ꯆꯤꯟꯕ ꯁꯅꯥꯐꯥꯎ ꯌꯥꯎꯔꯝꯗꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯖꯤꯜꯂꯨꯕ ꯑꯉꯥꯡꯗꯨꯒꯤ ꯃꯥꯒꯤ ꯒꯥꯔꯖꯤꯌꯥꯟꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯒꯤ IDPꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯑꯃꯁꯨ ꯂꯥꯛꯏ ꯃꯁꯤ ꯑꯣꯖꯥ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ IDPꯁꯤꯡꯅ ꯑꯩꯈꯣꯏ ꯗꯣꯂꯥꯏ ꯊꯥꯕꯤꯗ ꯍꯟꯖꯤꯟꯖꯔꯒꯦ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯈꯨꯟꯗ ꯍꯟꯖꯤꯟꯖꯔꯒꯦ ꯍꯥꯏꯅ ꯏꯍꯧ ꯍꯧꯗꯨꯅ ꯆꯠꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯊꯤꯡꯉꯝꯗꯕ ꯇꯥꯔꯒꯗꯤ ꯊꯤꯡꯗꯕꯤꯗ ꯖꯁ ꯄꯥꯝꯃꯒꯗꯤ ꯆꯠꯂꯣ ꯍꯥꯏꯕꯅꯤꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯄꯤꯔꯝꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯀꯨꯀꯤꯅ ꯂꯥꯏꯚ ꯑꯦꯇꯦꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤꯅ ꯀꯅꯥꯅ ꯄꯨꯒꯗꯕꯅꯣ ꯑꯃꯗꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯥꯡꯑꯣꯏꯅꯅꯗꯤ ꯃꯁꯤꯒꯤ ꯁꯨꯝꯕ ꯏꯍꯧꯁꯤ ꯍꯧꯔꯛꯈꯤꯗꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯒ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯆꯠꯂꯒꯦ ꯐ꯭री ꯃꯨꯚꯃꯦꯟ ꯐꯪꯉꯦ ꯍꯥꯏꯕꯅꯤꯅ ꯆꯠꯂꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯁꯦ ꯉꯔꯥꯡꯃꯛꯇꯁꯨ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏ ꯃꯔꯤ ꯁꯣꯛꯈꯤꯕ ꯑꯃꯗꯤ ꯂꯧꯕꯨꯛꯇ ꯑꯣꯐꯤꯁꯔ ꯑꯃꯗ ꯑꯩꯈꯣꯏꯒꯤ IDP amana sir amutang ngaibikho wari sanagisi haiba matamda tabikidaba inthorakpana kyamsu thokri masi central force amadi state force na ngamdabida chatlo haina free da thadomba taragadi cookie singna live attempt tawdana mi amani siba taragadi madugi responsibility duna kana lobi gadabano amadi police singna koigi IDP singda koigi threaten tawriba mogi even gari sing thugaire habji masidi kano mob amni adubu I masen na suma khut thaba amadi kok tabok saina kanbagi adagi phurakbagi soba kyam leiri masi प्रजा की असोइब IDP सिंग असोइब ओइदुरा नत्रगा अखोइदि खुलाई पाइरमनि अखोइदि ngамमनि अखोइदि ऑर्डरनि हाइबगी ऑर्डर द थबक तौरप अखोइदि पुलिस की na achumba oidura have symptom swaida rishike swaida praja miyam da aduga primary health subsidy community center hai tare ko sidai is the order thu kana madu capsule ka hai poti kana gomba police officer am tanatraga district administrator am tanapira moi masi masa masa gi wakal da tholopang haki aka magi ego hai tare ko ai police ni ai security ni pikir chawra ama sidai is the torpo masa gi oiba lekhiba warip ni han decision na lawi ai wakan da diko masi the whole police kangu de koina keno to wana te sidai manatro maram mora kana magi concern officer chena do news dai ko zigi pochidi ana army police ki di magi masam na sorak matam sajai cha matam da training matam da pulam pulam chai ka haina tai dana ko kono ko masi admai tawdana magi ngasai gi chengring gano amana koi chengko ma mangthu habigi potani huji tholai poche even ngarangi koi dolai thabigi koi changjarani na changi potuna changhalam ga kuki ga tawnar po tara ga matri hena chauba irang si hena sathi bo poram orak pai ai madu thingna bai damak tabu police personal security sing ma koi lei ne ko thinganu haimante thingada buni adubu hauji koina rakesna na hauji haiba pota koigi yam no haita potam koi tai jing ngarang koina improve tar so ngasi se ai ngasai gi ngarang gi pau chap sanai koi nei ne ba nangaudre adubu koina koigi Facebook ta galak pa ama masing ji ano authenticate oidaba pot ne na oidaba su yawe na aina masi panjaning da bani mamang raun polam yaw ja kara kesum pambi ai pot se kaino hai kanda mogi gari manung da pusallaga makoi mari phui ka habisi yam no haita potam ne maduda koina ngahak field du da area du da mukna bada phugi ba chai gi ba kap ki ba khok ki ba ama oise madudi hauna sani police ki magi tobum thokpa magi mob sing du control tawna bane lor kanda cold blood ta hai tare adugi pot da khoi gi singna bai tap da noine khoi da wahal laga di ai khoi smai mokoi leidi bu duty pi du khoi praja ai khoi gi sumba tholok matam da ngak thok no pi ri pot natro madugi pot to khanda bangam da sing du khoi na police personnel en logadra ba madugi madu train torok ne logadra ba adu swai de khoi na sei je e sing da natraga train torok ta natraga habi chabi da sangpun oirangani kan harak bajda masi oirangani haibane ba oire haibdi natri na ko madugi pot da kari chawningai lege moi adum buduna adugi pot to bigunu haibne khoi na haina swai da sida ne khoi na ngasai gi PR manung sida achouba praja miyam ga khoi gi governor da traga magi keno hai tare magi sasan da yamin nariba magi executive sing mayam sing siga yamna achouba keno khetna ba game ama praja sing imrak ta tholle aduna swai da khoi na role of elected representative si yamna dakar lai thodang yam chawi makhoi gi thodang si masi dakar oina haina ri swai da ne khoi na popular government ama lahen ba mathau tai ka ri si swai da good or bad beauty or ugly by hook or by crook ekoina ta seng na hai ta gadi government ama leram ba tar gadi praja singi wakat pam khar de leram ba yai na khalle aduga even masi khundra pam AC gi manung chinga mani sago mang je natra madugi pote ekoi even ekoi sago mangi kaino si koi gi marup ne han speaker oi biram ba adu yam na matha sa ba pot ma su leram gani aduna sigi pot mayam sing sida ekoina kaino gi magi jaga da ekoi gi thok tre
haina ekhoi elected mayam sing china makhut pullaga leiba mayam su koina udaba na dev adana sumaina magi constituent assembly jaga da handaki hujiki chahi aniga thani pan mapan hujik loishin bangam dan leiba conflict asina maram mora kanda awaba china sai thing mayam phangiba praja sing se ekhoi elected sing oiriba ekhoi di ai jaga thokpana tena makhut lolaga phammaga leiba mayam am yaureba adana swais da sumba mayam lai thur idu kaigino ekhoi administrative failure oire adu tawre haiba matam sida ekhoi ngasi hanjananaba honanabagi potasu pukchel khojen tinadaba draga masa masagi aningba pam chanabagi pot ama lakpa ekhoi udaba nate adana well functioning of the government is laitrabanina ekhoi hujikti government laitaba jaga matam OIPR impose tawbunina ina haisi rule do impose tawbuni tasengna haragadi ko magi chatnaga da poto adana masigi pot lehenbu mathau tai adu laitragadi ekhoi sound business tawu mathau ta ngamoi adagi ekhoi na IDP return tawu sing ngamroi leiminabu ngamroi adana ekhoi na acceptance of the rights of the others say ekhoi tasengna haragadi masi amna ningthina haiba tare yamna peaceful oiba mong da kamaina masigi potsi hujik thoi potsi da ekhoi na khandaba chumi haiba se ekhoi moi police sing se maruina part in particular makhoi na su madugi peaceful or pot when kana tawna bada atai mayam gi right to ekhoi na mase khangan ba chumi natragadi ekhoi hujik leiriba ITP sing thenari bo awaba progress hoji kari gino hai kanda makhoi da pigane na lauthopa compensated amount sing si kyam pikengo adu tagadi ekhoi hujik leibiriba ekhoi gi lengak sasan si leitraga su popular government leitraga su sigi mahut silaga PR manungda masigi thodang lauraga governor ga targa prime minister on behalf of the president of India prime minister ba ekhoi gi kano mayam hai tare ekhoi gi officials mayam official mayam sing natraga marilena bureaucrats mayam sing official mayam sing sigi mayum makai quarter paja mayam da loi thugairaga lupa lakh ahum pirage ntra mari pirage aduga yasana je hada mkhoi yagadra haibse masanam tang wahang ma hangbi yoba adu moina kaino singda di lupa lakh ahum morangani moi pi yum kai kai bi tek pi gi hai du building kai ga ama khangde aduna chumba compensate amount yam chon be wana tana peaceful we pot ama porok no ba khona bada ngasai gi khoi gi taseng na haragadi lemin chamin be khoi mayam sing siki oi ba yamna free and flow oi ba information sharing to mino ma thok tai adagi khoi na good relation khoi gi leminari ba ITP singa khoi ga se phangdong na ba ma thok tai habse ma khoi na bureaucrat sing jina bam thokune na idi khalle ko then akoina taseng na haigadi makoi gi yamna wakhan jida akoina makoi da kari khalibno na khalakta khangdaba pot ama lakwa da aina akoi gi first rule of conflict resolution da akoina kana what is the first rule of conflict resolution na hangpa matam da akoina maling ni yanaba wai masa ama mati am ga ishwaida adugumba police personnel sing or competent bureaucrat officers sing asi wakan kandadana makoina toning ba tawraga praja sing jeta satrang khongnawi maru thang badona adagi lai division abadona angang oringa tawbo mong leibase sida ina haijaningi ad haidi khangjin bi wona ko the first rule of conflict resolution da akoina thengna ko sumai thengnai seek first to understand not to be understood ai wahi quote che masi yamna masi gi pot che arth leba poni madugi potu kaino tawbiu maramdi kaino kanda kaino da madugi expression yam tikbano when which make this rule so powerful because it is easy to point out and bring into discussion and haiba pot amaka sigise koina magi kaino ina phangane ko makoina madu kumna naina matamda maramdi seek first to understand not to be understood haiba pot che yamna arth leba poni aduna aikoina koigi hanna IDP singna horaiba iho kaino gansigi movement mayam singse adu hanna understand tawno seek to biyo aduga not to be understood haibse bab tare lai thopudu natabako makoina to je aduna pugano wakhana sagat pado adugi pot assumption da thabuk to bigano hygienic bane ina hygienic isi aduna yam noi tabu thodok ni suma mayam singsi matung tab su thon bigano in thamjani yam chumyo ja aigi jaga da aigi kendra da thokpa natte haiduna su atopa kendra gi da lebiriba Chobosang sing amadi MLA minister sing nasu koi tumna listen bibadi masi pamde koi mitai mase ni gyan tamina se habduni ani subada ozan tambir jam ram noek chumi oza duga